Manipur Top Channel digi video amta update tawjage ngasi ayuk fongbasi fongra December gi tang kungani thoida truck na thombada masa laikhidre mama na hinghaore National Highway number 38 Imphal Jiri lambi gi None Police Station konba Lukhami Part 2 gi singi golaida mama masa ani phautak na ba phau puraga lakpada truck amana thombadagi sai taraga ni thoida ngairiba masa nupa adu laikat na ba ngamdana sire mama na soktuna laikat nari thagdo asi ngarang numidang wairam pung manga makhairum taba matamda thokhibani laibak thiba thagdo adu da laikhidraba masa nupa adugi mamingna gaidu wan pau kamai sai taraga ni thoi apokpa gangrei rung kamai kawe soktuna laikat nariba mama adugi maming gai khailiyu sai nifuga manga kawe makhoi khumji lukhami part 2 da laibani hairi mama masa ani aduna Christmas ki sanaba fauksam ani da haplaga mil da taknaba purakpada khudong thiba thaudo ado thokhibani nupa masa aduna nonegi primary health center da laikatnaba pukhalakpada laikhidabani aduga mama aduna imphal pukhalaktuna laikatna khre hairi thaudo adu da senariba truck adu nanthok sen khibadagi awang khulda police na fare thaudo adugi matang da waroisin ama chapchana puraktringai da ngarang numidang dagi na ngasi ayuk fawba highway asida truck gari sing sen ba thinki hairi. Thank you.